Sari ngasigi Rashi Phal amadi Matam Wapham. Ahan badalantok sari ngasigi Rashi Phal. Mes Rashi miwa thazaradi lausing mangani. Akang ahay saragana angambana chanbiroi. Irang puragana lan mangani. Tenglapna sendong di fangani mingamgani lesyapakang singgi oina maruki mateng lobiyagani. Rashi hakjang nungai ba hen ba pangning bathabak mithoi mihen na pang bangamba afaba maru fangjaba lalon itikta chawna kanaba lei phengladi mangani lesyapakang singgi oina nungsibana luna tawbi Mithun Rashi angambana naralmat pigani yeknabana chading hen helhangani yenaruradi khurau tangbayai afaba maru loina ukanagani mishu sumhatpa mi sumhat na ngang bahigani lesyapakang singgi oina pungningi wa phongdokanu karkat Rashi ngasisu naitom thaupanganu wa yamna ngangba arang arak pithokpa yetnaba matang chade lan bulan rabadi mai pakani angambana chanbigani lesyapakang singgi oina yaka yengna chatko Singharashi ningba mapa chagani nolungna Thaupang labadi mai pak taba leiroi miyam nasu thagat pigani atonba loina rabadi phattaba tawgani akiba mayok nagani lesyapakang singgi oina nungshiba fangjagani Kanya Rashi lam ayamba mai pak chagani hoya faba asa chawba amadi thauna fodokpagi kanaba fangjagani ariba thabaki lamda chopanangba yabadi lei lesyapakang singgi oina laibak fai Dola Rashi ngasi sunatak thongbagi wa tamagtaw ningthina hana na poram yathok taba tabak panganu maram charasu asawbadi uthokanu mangba yabadai kan gani lesyapakang singgi oina ngang sakpadi pakjagani Wrishik Rashi loina ba kaina danaba hotnaw afa apun gi thabakta yaruganu Nachak naraldi amadi lausing phangi miyamna chali thajadaba maramdagi kanaba lakani lesyapakang singgi oina maram phagani Danu Rashi laibak fabana thauna fodokpa yagani changchen khraba thabakta ninghannadana wanom thaunomba palamba lanna chingba phangnaba hotnaba mai pakchaba numitni lesyapakang singgi oina mari chetkani Makar Rashi chinda paudanaganu akhang ahaygi wata dana aruba thabak panganu marup mapang thajabalui nachana nai loina ba amadi ariba thabak pangbadi yagani lesyapakang singgi oina ningba mapa charoi Kumbha Rashi hakjang nungai ba watpa yena balairabasu khangba kalladi karisu nati oijaba fangbagi harauba nachak naral changba losing phudokpa numitni lesyapakang singgi oina ningba thunglani Aroibada Rashi aron atuk chasilu uranba lakani miyam loinaba nungai jagani thabak tasil thadaba nangi oigadaba mida tengbang thokpa matang chagani lesyapakang singgi oina nungsibana luna tawbi Ngasigi matam gi Wapham da puduna lakjariba si noneda hotrong horamba ikaibadi araibani anabasing sigadoribani February 13 English singani kunga homdoida None District Headquarters gi Longmai Kaithel Sangda District sigi miyam gi apunba achauba mifam ama pangthokre mifam adu Longmai None area gi Village Council na sinbani mifam sida RNCA Longmai Luangrian RNLP Longmai Luangrian Naga Women Association Longmai Area Inpui Naga Women Longmai Students Union gi yauna tungan ba noneda based tawba CSO singi mute singna saruk yaki mifamdu apikpa machanate amasung nonegi miyamna chon na tinki haibadu na mifamdugi mapanthongi oiba saktamni adubu miyamgi mifamduna yamna hakchinna Khanaraga laukiba warip singdudi district asi miyamgi siba changbagi langdaidani maramdi laukiba warip singdugi manungda None Public Health Center PSC da February 13 tagi hauraga 18 English singani kunga humdoi fawgi numit marini gi manungda layang sang sigi watliba
Mathau taba doctor amasung staff sing laying sang sida layhalu district sida layba building infrastructure sing da doctor amadi mathau taba staff sing layhan bagaloinana atuba matamda district hospital amagi thakda khudong chaba phanghalu atubada District Hospital Sagalu Mathau Pangthokadaba Laboratory Technician amasung nursing lauduna layeng sangda layhalu loinana district sida miyoibagi punsi kanbada mateng oigadawriba ambulance service mathau tawhalu haibasini Miyamgi mifamduna lawkhriba warep sing asi taklibadi kumjali sing ani tarataruki aroiba saruktagi mapung phaba revenue district ama oirakraba none district ta hauzik phawbada district hospital laitri haibani aduga leiriba public health center asigi su leifam thoklaba doctor nurse laboratory technician sing shuna laitri pumnamak asigi mathakta ambulance service ki kanabasu matam kayagi mamangdagi phanglaktri haibasini Hairibasing asigi wahan thokti none district headquarter da miyamgi analayengi haibadi healthcare service system hotrong hore haibani masimakti ngayak laitana ching ga tamga thong manana chakhot lalle amasung inclusive development purakle hairiba lengaki kharakhak-tagi none district lingkhat haubadawna tawi masidi chumde district ama kakpa yararoidaba pumsum laba wafamni adubu sector mayamdugi manungda health sector haibasina none district ki miyamgi punsiga hakthengna khwaidagi maru oiba sector ni district sigi miyamna kumpuraba laina singam sagon aduna hamchat hamboinana hinglaga atai hingbaga mari lainaba sector singdi kadai fawba mangam salan bangam gadawribagi phibam sidi ikai ningai ni haibadubudi kari sunate none gi miyamdi narak yeglakpaga sembirakpa Mapugi managta prap yauba ngamhangadawribani adubo oihalagliba fivam sibu karigino laibag sigi Ayushman Bharat Manipur gi Chief Minister gi Haksel gi tengbang na chengba charung ama nambo poragasu layeng sangsing mathau taba infrastructure equipment wa laba doctor amasung nursing suna laitragadi health for all gi pandam sing nungsit mairam lasing kapagi phibamda tarakloidra haibagi wani haujik pawbada ana layengi khudong chaba sing chinggi district singda mapung phana phanghanba ngamdre haibasidi hairakfam thoktaba wafamni awai akhum taunaba achumba oiroi warep laukhriba nonegi lup kayagi miyamna numit marini haiduna thariba matam sigi manungda thabak to onthoktrabadi tuminna laitokloi haiba wafam su yaubani Rail lambi sembagi thabak yauna NSIDCL na highway pakthok pagi paikhalak liba thabak singsu pulap thingjilakani haibani wathok chauthok tringai da kari no angamba pambai puthok tuna hona hobana pumnamaki afaba oigani masini pujarak liba matam gi wafam tabiri basingbu amuka hana nirmala thangjumna khurumjari